Manipuri Wari channel asibu subscribe tawbiyu subscribe namaba matungda bell icon da mu nambiyu anau video sing lakpada khangnaba aduga video sing asibusu like tawbiyu amadi share tawba kaubigenu thoiba kaigi saino aina tawduse chawba ihe nakoigi golse aina lawrabani Nasal gi sorata changkiba sel singduka siga lawsilo aisu yamnadi yengbirabani kana nate khanna sendoi hulaktaba singdusu aini yenglabani handakse aisu sel yamna chili noigi inkol se aina yondaba yamak yadre adunani se sida sanamtang tawro thoiba wa machet ama pau hairaktre tumina ngaihak ungduna lay aduga makhura dagi chedu tapna lawraga kolomdu pairaga sign tawna bu honai adubu thoibagi makhutu thak thak niktuna sign tawba ngamnamde mamitagi mapi su tarai directly mapi du sat tai thoklaga araiba thongna pumba phudoktuna sign adu tawki sign tawba hek loibaga thoiba khudum chena tasinduna maya krak krak chiktuna mamit chena usinduna khangi sign tawkhrabada makhura chawbadi harauduna thoibagi che kolomdu lawre aduga hairei kaisu khanganuda hojik horen mak aini ingkoldu yongadaba nate bandam thamgadabani noina dum matam khara laikibadi yani fare adudi ai amu hannaba tawrage se sel sida leire thamlage ko thoiba tapna haire sel singche paisin biko aigi imagi damaktadi matik chadrabasu macha ai leiri aingondasu sel yaujari masi amta loksin biu chawba ihe nang aibu lana lawbro noigi damak nusiduna pibani ne thoiba ai khangjai adumgi lamansu punsigi kaujaro sel singse amta loksin biu chawba fare fare nangna law yadraba adudi ayamu chalage ko chawba chatkre thoiba su thingatuna leiramba awaba singadu pudoktuna pena kapcherami numitte sum hoki thoibagi mamadi khajikta fawba pagalakte ICU da adum leiri achangba sel singdu henthoi puthoklammi somdane henthoi mama ka kana launari henthoi gi mama pomila aibu laikai mamangsida sikivana fare nangna asigumba lichat chalakani haibasi imadi nongmata su khalludene karino nangna tawribasi bo aikhoibu hingna halage si natro nangna khalibasi ha nachindu khumu henthoi gi mama asawbagi mayaina masabu frami adubu henthoi di kapsaba natana wa machet ama fawa hairakte mama macha sanariba waridu henthoi gi mabungsu thongjin marumdagi lumduna tari henthoi mamana wa makha tare hayo nupadu kanano aina hujimak nupadu gi manakta nangbu thingani khumu karigi nangna tumin lairibo hayo nupadu kanano hayo henthoi karisu khumde hik hik launa kapli promila nang khumlaroidra ha oktabi lamchan naidabi ai oktabigi laminaba ngamlo nang ai ginakta laiba yaroi chalo haujimak nupadu gi manakta chalo ai imaisi thangkatuna laikai mamangda chatpa ngamlo ye henthoi tapna hairei ima ai bungakpiyu ai lale masigi fibamse aina oiningduna oikiba natiye matangna matamna yadabadagi oikibani pomila karigi matang matamna ha numittuda nang chelauba yadro hayu imagi bema imada hayu imana haujimak nangbu magi manakta thinge hayu nupadu kanano kailamdagino henthoi ima nupadu atai kana sunate yambungni formula yambung haibati kanano thoibra henthoi henthoi gi mama henthoi gi wai du tabadigi wa machat ma fawa hairakidre tumina ngayak laiki aduga amu makha tare thoibanadi nangi fibam se khanglabra khangdari magi oiriba fibam duda aina sigi wase karamna haironi adu yaroi imagi bema wafam se thoiba su khangan ko nang hengmak magi manakta chalu nangbo sumna kayam koina aigi nakta laiba yagadage maibu fina kuptuna kayam koina thamluni nang hengmak magi manakta chatuna wafam se hairucho karigi nonoina asuk yamna wakal thelisibo henthoi ima tombine laikidaba numitto yambung ibani chenba numini tombigi paudu tabadagi aina yumda lai hobani formula fare haukiba singdu haukrasanu
Nang hayangmak thoibagi manakta chalo. Asumna wari ngehak sanarba matung Henthoinasu hayang thoibada wafamdu hairage khale. Nongale somda manisu thoibagi manakta laglami. Thoibagi mamasu gya lagle haiduna ICU dagi puthore. Adubu gya laglamba ikui kuiduna thoibagi mama sangsar thadokre. Thoiba mathwai chakna mamabu konduna kapchai manida muk onsinduna hai. Damani imase waramale. Punsigi oina pothakre. Masa aibu yam waraugarniko. Aise matik yamna chadaba machani. Ichal busu kanba ngamaude. Aduga ima busu aina kanba ngamaudre. Ima gi laman nachana tonsinduna lehore. Nachabu warauganuko. Mani thoiba yarese toklo. Ima amadi ichal gi punsina telambanani. Aina yumda gari puruknaba pau haikre. Ima se puthanaba taurasi. Thoiba Damani aina ima sibu yumda muk puthakidra. Yum ingkolsu mina loina munbikre. Aise nupa yam thoktaba matik chadaba mine. Mani adubu hekta yabrane moina pangtauda tawbusu. Lekai palisiti imagi mathau mangam yumda pangthuktana kadaida pangthukluni. Thoiba wa nganglakidre kaptuna laikre. Ngayak leiraga gari laktuna thoibagi mamabu mayumda puthaduna mathau mangam pangthukle. Umnamak lorba tungda thoiba mamagi momfamda pendaba kayabu wakatchari. Ima nachabu warauganuko awabatana nasurk oreklabi. Nacha anigi honabada saru sayang kemkhrabi. Imabu naning thunganba ngamjakhidre haujiksu imagi damaktani haidana karisu tawjaba ngamdre. Adubu ima pangdraba nacha aina ngasi imagi khuyada laimana khara katchari. Masini imagi thawaina apenba oibiro. Ibungi ibemba tombi nang imaga nungaina layuko. Yambungi di laifamsu laitre. Khulsi thadoktuna ngasimak yambung chatkrage. Ima nachaga nungaina layuko ima. Thoiba mamagi momhamda tengthaba yaba tengtharamlaga khuldu thadoktuna chatkre. Somdana henthoi mamaga hospital da lai. Adubu thoiba hoidi yumda puthakre hairakpadagi yumnomda mung lai. Yumsu solonduna lairambadagi mani hoida mung lai. Mani na wari singdu henthoi mama machada tamlami. Aduga mani na thoibana sinarimi haiduna phone amaga chithi amaga su henthoi da pirami. Upai leitraba henthoi mayum da halai. Mayum hek yaubaga chithi du hangdoktuna yenge. Chithi gi warol. Henthoi nang aibu warauganuko. Matam khara nafamdagi lapna chatle. Ai nangbu miraibadi natiye. Henthoi aina nongma nangbu soidana lawba lakani. Nang ningsinglibra. Nangna akoida laklaga yan hana propose tawrkiba numito Purnima numini. Aduga ibanina chenba numitusu Purnima numini. Lakadoriba Purnima numisida aina nangbu soidana lawba lakani. Nang warasu wana yambung mungairamuko. Ai yamna ware henthoi. Ai khangma ngamdre. Adubu ai ichalgi lamandi soidana khungbani. Ai nangbu soidana lawba lakani henthoi. Nang meragi Purnima numitse nang yambung mungairamuko. Nahaki yambung. Henthoi chithi du paba hek loibaga penna kapchai. Yambung ai nangbu waraudie nangonda sauningbasu laitie. Adubu nangna chatpada phone simadi pukhiba yadro. Ai nangi napautadana karamna layu haibano yambung. Aina oiba phibamche nangdi kaisu khangdana chatkre. Adubu ai ngaige nangna ngayu haiba meragi Purnima do ai ngaige ko yambung. Nang aibu soidana lawba lauko. Asumna matamdi asum hauki. Thoibadi henthoi gi nakta lakpa kauba laitre. Meragi Purnima so haukre. Henthoi gi mamaga henthoi gi mabunga su wari du tanare. Mabungna mafam khuding chattuna thoibabu thirame adubu thiba khangre. Henthoi gi phibamdi sum sokchilakpana nongma henthoi gi mamana hairami. Ima gi bema nang iman harise yadaba tawganu. Nang mabu ngairanu ma la aroine. Henthoi ima adumna haiganu ma lakaniye ma soidana aibu lawba lakaniye. Meragi Purnima na chatkhrabasu Purnima kaya ama lakini. Ai mabu ngaigani ima. Promila ima gi bema nangbo adumna kayam kuina laiba yagadage. Lekai misingna chibon ngangnaba horakle. Ima maise thangkatuna chatpa ngamde. Se ima na hairise yaw thawai machado mangan khrasi. Henthoi ima Promila
ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏ ꯃꯣꯡ ꯍꯥꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯦ ꯅꯆꯥ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯄ꯭ꯔꯣꯃꯤꯂꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯦꯟꯊꯣꯏ ꯑꯗꯨꯗꯤ ꯑꯩꯕꯨ ꯍꯥꯠꯂꯣꯁꯦ ꯅꯈꯨꯠꯇꯨꯅ ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯃꯦꯠꯇꯨꯅ ꯍꯥꯠꯂꯣ ꯁꯦ ꯍꯥꯠꯂꯣ ꯀꯩꯒꯤ ꯉꯝꯗ꯭ꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯄ꯭ꯔꯣꯃꯤꯂꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯦꯟꯊꯣꯏ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯁꯨ ꯊꯋꯥꯏ ꯃꯆꯥꯁꯦ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯃꯁꯤ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯕꯗꯨꯃꯛꯇꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯊꯧꯅꯥ ꯂꯩꯒꯅꯤ ꯑꯩ ꯃꯩꯇꯩ ꯅꯨꯄꯤꯅꯦ ꯑꯩꯅ ꯏꯆꯥꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯒꯅꯤ ꯏꯆꯥꯕꯨ ꯑꯩꯅ ꯅꯥꯎ ꯌꯥꯎꯀꯣꯟꯒꯅꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯑꯀꯤꯕ ꯂꯩꯇꯦ ꯀꯔꯤꯒꯤ ꯂꯩꯀꯥꯏ ꯀꯅꯥꯒꯤ ꯁꯃꯥꯖ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯑꯩꯒꯤ ꯑꯋꯥꯠꯄꯁꯦ ꯃꯣꯏꯅ ꯃꯦꯟꯁꯤꯟꯕ ꯉꯝꯕ꯭ꯔꯣ ꯃꯤꯅ ꯑꯋꯥꯕ ꯇꯥꯔꯒꯅ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯌꯦꯡꯕ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯄ ꯑꯗꯨꯒ ꯃꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯎꯔꯒꯅ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯑꯁꯤꯒꯨꯝꯕ ꯁꯃꯥꯖ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯀꯤꯔꯨꯅꯤ ꯀꯤꯗꯦ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯤꯌꯦ ꯌꯥꯝꯕꯨꯡ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯏꯕꯪꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯎꯍꯟꯒꯅꯤꯌꯦ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯉꯥꯏꯈꯤꯒꯦꯀꯣ ꯅꯪ ꯁꯣꯏꯗꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎꯀꯣ ꯌꯥꯝꯕꯨꯡ ꯍꯦꯟꯊꯣꯏ ꯄꯦꯟꯅ ꯀꯞꯆꯔꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯇꯝꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯍꯦꯟꯊꯣꯏꯒꯤ ꯐꯤꯕꯝꯗꯤ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯏ ꯃꯃꯥꯒ ꯃꯕꯨꯡꯒꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕ ꯇꯥꯟꯅꯔꯝꯃꯤ ꯍꯦꯟꯊꯣꯏ ꯌꯥꯅꯤꯡꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯦꯟꯊꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯏꯕ ꯍꯦꯟꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯌꯨꯝꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯕꯅ ꯍꯪꯐꯝꯁꯨ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯣꯏꯕ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏ ꯄꯨꯔꯅꯤꯃꯥ ꯈꯨꯗꯤꯡꯒꯤ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯕ ꯂꯦꯞꯇꯦ ꯌꯥꯝꯕꯨꯡ ꯅꯪꯒꯤ ꯅꯁꯛ ꯎꯔꯛꯇꯕ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯔꯛꯇ꯭ꯔꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯦ ꯅꯪꯅ ꯍꯥꯏꯔꯝꯕ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯗꯣ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ ꯅꯪꯗꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯛꯂꯥꯛꯁꯨ ꯂꯥꯛꯇꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯉꯩ ꯅꯪꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯌꯥꯝꯕꯨꯡ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯌꯥꯝꯕꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯦꯟꯊꯣꯏ ꯗꯦꯂꯤꯚꯔꯤꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯦꯟꯊꯣꯏ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯒ ꯃꯆꯦꯒꯅ ꯑꯉꯥꯡ ꯑꯗꯨ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯄꯨꯡꯖꯥ ꯈꯔꯒꯤ ꯂꯩꯔꯒ ꯍꯦꯟꯊꯣꯏ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯅꯥꯛꯇ ꯃꯃꯥꯒ ꯃꯆꯦꯒ ꯂꯩꯔꯝꯃꯤ ꯍꯦꯟꯊꯣꯏꯅ ꯇꯞꯅ ꯍꯪꯂꯛꯏ ꯋꯥꯔꯤꯁꯤ ꯇꯥꯕ ꯂꯣꯏꯔꯒ ꯀꯃꯦꯟꯗ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯣꯠ ꯊꯝꯕꯤꯔꯝꯃꯨ